ngasi state asida nauna mama macha ani COVID-19 positive oibadagi punna laisat asina naba mi mari sure. Press na phangba pauda mioi ani adu Tengnoupal district ki moredagini hairi. Sahi asigi January thada mama ado throat cancer nabadagi Mumbai gi Tata Memorial Hospital da anaba tu check tauba satkibani. Tha asigi tara marida Mumbai dagi mama macha yauna punna Manipuri kuntha taruklom ambulance amadi bus amada thunglaki. Makhoina Imphal da thunglabaga Lamphenda leiba RD wing da hangba quarantine center da leirkhibani. Tha asigi tara marida RIMS ki state level viral research and diagnostic laboratory da mama macha ani gi throat swab sample adu lauraga test tawbada COVID-19 positive oire haiba ngasi khangba ngamkhibani. RIMS hospital da khwaidagi nauna mama macha ani yauna mioi nipal amsu COVID-19 test tawki adubo hairiba mioi sing adudi negative oiki. State asida hojik phawbada COVID-19 naba masing asi punna taruk sukre. Adubo RIMS amasung Jennings Hospital da laina asina naduna layeng lakhiba mioi ani adudi hakchang gi phibam phagalaktuna hospital da ki discharge tawkre. Hojik state asida ngasi nauna confirm tawkhiba mioi ani asi tharaga laina asina naba mioi masing asi mari sukre. Makhoi ani hojik RIMS Hospital da layeng ba hokre makhoi gi hakchang gi phibam di yamna phari hairi. Aduga atopa pawmana truck thengai na bada migrant worker kunmari sire. Uttar Pradesh ki Aurelia district ta ngasi ayuk pung ahum makhairom tabada DCM gi lori amaga truck amaga thengai na bagi thodokta migrant worker kunmari sire. Kaya amana shokle haina agency ki pawn hairi. Thododuga mari lenana UP gi chief minister na official ani suspend tawkhibaga loinana leikhidraba singda lupa lakh ani compensation pigani lauthokhibaga loinana ashokpa singda su lupa lising yankhai pigani lauthokre. Thodo adubu president vice president amadi prime minister na thamoi shokna nungai tabo phongdokpaga loinana kendra gi minister kaya na su thamoi shokna nungai tabo phongdokre. Loinana congress ki lusingba Rahul Gandhi na su thamoi shokna nungai tabo phongdokre hairi. Thodo da shoklaba migrant worker kunthra tarukmak PGI Saikriya da layeng bagi thabak chathari. Migrant sing adu Bihar, Jharkhand, West Bengal dagini makhoi Rajasthan dagi lakpani hairi. Aduga atopa pawmana haukiba pung kunmari da COVID-19 na mioi chamaga sukna ahum sikhe anaba masing lising ahum ga chamapan humdra hengatle. India da haukiba pung kunmari gi manungda tamthirba laina laisana naba masing lising ahum ga chamapan humdra hengalakre aduga COVID-19 ga mari lena na shiba masing na chamaga sukna ahum ni hojik phawda apunba anaba masing lising marphu manga ga chamapan nipu yore haina Union Home Minister na ngasi ayuk thadrok pasero lamada hairi. Masi December thada pandemic asigi horokpham China da laisat asin sokhan khiba apunba mising adudagi thele. India si hojik tamthirba laina laisat naba malem gi leibak singi marakta 13 subuda leire. Laisat asina naraba mioi phagalakpagi chang asi ayuk phawbuda chada 35.08 jore. Hojik phawbuda COVID-19 na narambadagi phagalakhraba masingna lising kunthani. Masi China gi chada 3.2 dagi di India gi changna chada 5.5 ta singthaningai oina phari. Maraksida US President Donald Trump na pandemic asigi mayokta lanthengna India da mahaki leibak na ventilator sing donate tawgani haikre. Aihak na chawthokna lauthokli madudi India da aikhoi gi maruk mapang oina United States na ventilator sing donate tawgani. Pandemic lanthengna ringai da aikhoi India ga punna leminagani. Vaccine sabada su mateng pangnagani. Amatoina khusam naduna saudaba yekna basi aikhoi na maithiba pigani haina mahakna hairi. Malem gi oina tamthiraba laina laisat asina na halaba mioi masing lakh ni phumari yokre. China da COVID-19 naba mioi sya malayeng chathari. Wuhan gi nungpok thangba city da anoba case khara su lakle hairi. Arobada pawbilai news reader gi video bu yengbire bu khuding mu pho thagachare.